Anouba criminal law ahumna lisingani kungamapan faobagi manungda Meeyamda matam chana Achumba Wayel Fanghanba Ngamlagani haina Home Minister Amit Shahna fongdokre haire. Thajaba yaba pau amagi matungina wafam asing ngarang Andaman amade Nicobar Island ge Vijayapura da pangthokiba Home Ministry gi Parliamentary Consultative Committee gi mifamda saruk yaraduna Home Minister na fongdokhibani haire. Home Minister na makha taraduna Anouba criminal law ahum asigi makada case sing thizinbagi thabak chathare. Home Minister Sinduna Lisingani Kungamapangi Hona Parliamentary Consultative Committee Yemifam Tarani Twirak Pangtokre, Kumja Lisingani Kungamatoida, Laibagasida Mobile Forensic Lab Sing Ladam de Adubo, Ngasidi Mobile Forensic Lab Lisingama Labangamle, Laibagasigi Mafam Kayada, Chahi Mangagi Manungda Asigumba Forensic Lab Sing, Hangnanaba Lengak na Lupa Karo Lising Kuntra Kaitokre, Kumza Lisingani Kungamapan Faobagi Manungda State Pumna Magda National Forensic Science University, NFSU Natraga Central Forensic Science Laboratory CFSL amamam lingkat na ba pandam thamle haina Home Minister Amit Shahna makata ki haina pawasina haire.